ꯕꯟꯒꯤ ꯄꯥꯎ ꯑꯃ ꯂꯩꯔꯦ 48 ꯑꯋꯥꯔꯁꯀꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯈꯪꯕꯤꯔꯣ ꯏꯝꯐꯥꯜ ꯑꯦꯄ꯭ꯔꯤꯜ 02 ꯄꯥꯟꯗꯝ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯟꯁꯇꯦꯕꯜ SM ꯃꯟꯖꯨꯔ ꯑꯍꯃꯗꯀꯤ ꯃꯤꯁꯤꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ CBIꯗ ꯁꯤꯟꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 5ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄꯨꯡ 94ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯔꯒꯅꯤ ꯍꯥꯏꯅ JACꯒꯤ ꯀꯟꯚꯦꯅꯔ ꯃꯣꯍꯝꯃꯗ ꯁꯂꯤꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯟꯄꯦꯛꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯅꯣꯔꯠ ꯏꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯅꯣꯔꯠ ꯏꯁꯀꯤ ꯗꯦꯂꯤꯒꯦꯠꯁꯤꯡꯗꯗꯤ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯣꯏ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯁꯪꯁꯊꯥꯟ ꯀꯌꯥ ꯌꯥꯎꯅ ꯕꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕꯁꯨ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫